ngasi phonghiba tuan tuan ba manipuri sifong singdigi amasum maru obi I pausing collection tawjarakana manipur top channel gi mekedi gi myam da thamjagi ahan bada myam lebak sigo covid-19 update myam da thamjagi lebak sida myam covid-19 si myam active case tagi ngasi haukiba pung kun gi mari da active case tagi recovery ni hena masing yamna aduki mati active case miyoi nabagi masing ji hanthar I myam da thamjagi haukiba pung kun ga mari da India da anoba case oina la ohumga lising kun ga mapanga samapanga nifuga nithoi covid-19 na positive uhenkhre amasum recover na la ohumga lising yang khaitaruka supnagi marfuga nithoi ni aduga sien khiba miyoi masingna haukiba pung kun ga mari da lising ohumga sanipan ga humdra ga taruk leire haina su pausna makhata na phungdoroli amasum makhasa tharak poina to palebak thiba pawnga tang myam na habjaramge Assam gi Silchar da thoki ba thawdo mani myam sei kunthra gni thu shurabi masagi aduga covid positive hospital da thabak to bi nupi ama mi ahumna izat mahan khre haidi pausna makha tari madudi Kasar district ki Silchar town South Assam da yamna mak lebak thiba thawdo moina mi ahumna covid-19 positive frontline sanitation worker ama nupi oibi gi izat mahan khre haidi amasum sei kunthra gni thu shurabi nupi asi ma asi RE Nursing Home amasum Diagnostic Center Silchar da leba sida mahak thabak tawbani amasum ha asi numaiju nimita mahaki thabak loraba matungda mahaki leiriba khungang adu da mahakna hanbagi lambi da lebak thiba thawdo asi thokibani so haidi amasum pausna makhatari maduri nupi eduna police ta case ma thangalakpigi matung ina nithokaba numita miyoi singdu phari so haidi amasum accused singdu sumasa khangmangamle makoi singdudi Same Kwala Kanaklal Gwala amasum Mahesh Gwala kauri hari amasum Kasargi SPBL minana phungdorok pigi matungina khena case kya marum pali so hari aduga report sigi matungina myam victim oiribi nupi edu maksi medical examination tawu matamna ma covid-19 positive oib su thenare amasum police official amana makhatana hai madudi hairibi accused sing adusu magistrate ki mamangna puthoktungi mamangna makhoising dusu covid-19 test tathokani haina pausna makhatana phungdorakli amasum makhasa thajarak poina topa maroiba pawkhra myamna thamjagi myamna phutaminasi makhasa tharak poina topa maroiba pawkhra namu covid nataba anabana sianba miyoi sing covid ni haijin balaite bimo covid na nataba atopa makhalgi anaba singna sianba miyoi sing covid na sibani hektamak haijili haina miyamna ngangnaribadu aranbani covid nataba anabana sianba miyoi singda covid na ni haijin balaite covid positive oibaga loinana atopa anaba sing leiba miyoi sing sanaba hidak thaduna layengbugi thabak sathari comorbid patient singna virus asi sangkhiba matamda khudong sadaba kya mayoknai loinana adugumba miyoi sing adugi punsi kanana ba honabada khudong sadaba kya su lai haina pawa mana makhatana phungdoraki amasum lamphel patta leba regional institute of medical science rims ki oinadi akakna ba phamung masing khaktamak leibana ahen ba anaba sing lauksindre rims ki oinadi anaba sing leimai da taduna leyengbugi thabak chathabalaite masina maram oiraga rims ta pukhaluba anaba kaya jenims ta thomjilakpana hospital asida phamung konadabagi khudong sadaba si mayok narakpani so hairi amasum haukiba numit kharani asida miyoi satruk yauna nauna positive oirakhiba kaya asina hospital pukhalakpa anaba singi masing yam khalakli haina pawma makhatari amasum yam jenims hospital phamung konadabagi leimai da phamung semduna lekatnari heba video footage mu social media viral oinarakrabani amasum makhasa thajarak poina topa maroiba pawkhraga myamna thamjagi myam taminasi makhasa tharak poina topa pawa manamu tentakna content masang katanga myamna hapsagi lairabagi kholau laktringai lengakna miyeng sangbiyu HJP covid-19 na naraga sibasu siba saba phangdaduna sibasu siba aikoi puk lamlaga sibadi siningde haiba lairabagi kholau laktringai lengakki miyeng sangbiyu haina Hindustan Janata Party HJP gi serol hairi Sir hai miam gi phangpham thokpa nomagi hingbada sangdraba yadraba polam kya phanganbiyu araibana leitabigi mateng pangmada akaiba leiti amaromda lengaki mateng loisangdigi pitharakpa sakthung kayabusu sarkargi agency singna matam sana siba sangba anigi langdaida lepliba miamgi khutta yumthong na phanganbada thamoi sengna thabak pekhat pinarbasu appeal toki haina pausna makhata phungdorakli amasum pausu lusilakpoina tentakna memargi ba update masang khatang memda share tawjaramge junta na education da target toraktuna university gi establishing kya suspend tawkhre
Myanmar junta gi miyot minaibu yaningdaba uluba academician amasum university gi staff lising taraga matoi hena Myanmar junta na suspend tawkre staff sing aduna military rule adugi mayokta haukiba numit kyani gi manungsida akanba protest tawkibani haina oja singi loop amana agency da phongdokre haukiba sahi amarumgi matamda malem yoena sanduragdiba COVID-19 license amara moiduna thengjinduna lairuraba Myanmar university sing handakta nauna hangdoktuna mai masing takpagi tambibagi thabak satharakibani Saraksida Myanmar juntana sayesigi February amada satakiba kugi thawong adu boycott tawduna university sing staff amasum mairoi singna military gi mathakta khongjang sangsinduna lakibani amasum suspend tawduna kanagum staff singbu masagi hingpham lambi thadatpiba haibisi sathina nungai handaba phawi adubo niyam sumdaba singi mayokta thawna fana lepangam kiba asigi damaktadi tasengna sakthoksabe poi hainasu masagi sai kuntragatre rom suraba university gi rector amana phongdokhi amasum nupi rector adu masada akiba masum thukatpa magaloinana masagi maming phawba thandar kawi haibadigi hena makha taba masagi mapung phaba maming phongdo u haibi yakhidi haina paw amana su makha tana phongdorakli loisilakpoina tentakna mapalamgi ba pawng tang myam da hapsaramgi Eid kumhai gi yenglaga Taliban na numit humni gi 6 fire lakthokre Musalman singi sauraba dharmaga mari lainaba Eid kumai handaki sayol da pangthokadori basi yenglaga Taliban insurgent singna Afghanistan numit humni gi oiba 6 fire observe tawragani haina lakthokre haukiba sayol khara asida Afghanistan da miyot minei amasum mihat mipun gi thawdok sing nomu nomu gi hengalagdi bani leba aduda Hana deploy tawduna leramba US amasum UN gi lanmi sing lauthokraba matungda Taliban militia gi mapangal hena kan khara halaktuna Afghanistan gi law and order gi pibam mauk sagum kangkhong saibi gi thakta kum tharaktuna khuntak lansibi gi saktam ama international community na uba phanglibani amasum musalman singi lam amasum dharma kanhanab gi damak lanthengnariba Musahidin singna handaki sayola pangthokodoriba Eid ki tharamda santi oina saruk yaba ngamna ba masum miyamna santi oina Eid ki tharam pangthokhanba yana bigidama mujahidin khudimangna makhal punamaki offensive operation sathabagi thabak numit humni sukna lepkadabani haina Taliban gi wangangloi Muhammad Naimna Twitter da phongdorakhi amasum handaki Eid kumai asi lakliba yumsakisa natragana sagol sanumita tha uba phangba natragana phangdabagi matungina pangthoklaba yai haina sumangna phongdokhi Afghanistan gi kunung Kabul gi nungsup thangba maikei dalaiba school amagi compound wangmara bomb pukhayanbagi thawdo ama satakhraba matung numit nini leraga 6 fire gi wafam asi Taliban lakthorakhibani school compound wangmara satharakiba bomb pukhayanbagi thawdo aduda nauriba mahiroi singna ayamba oina mi humpuga nipan gi punsi Pikham nakibani aduga atopa chamaga humfuga mangana asu apan mayok nakibani hauju phawbi oinadi attack adu karamba kanglumna satakibano haibadugi matangda kana amatana claim tawnarakpa leitri haina pausna makhatana phongdorakli aduga me hauju kuinadi pausi matanga sa lusinjarage aduga anau no i pausim leragadi me marak thana dum update pijarage